आकाशवाणी इम्फाल माइबम दिजमनीना पाउ पाजरी अहनबदा मरोइबा पाउ मुख्यमंत्री नोंथोमन बिरेन हाइरी प्रकृतिना अखोइबु दरकार ओइबा नते अखोइ इसा हिंजनबगिदमक प्रकृतिबु दरकार ओइबनी अकोइबगी फिबम कंजनबगिदमक इसा इसाना दायित्व लौजगदबनी नोंग लेप्तना सुबदगी तमेंगलोंग नोने अमसुंग जिरिबाम जिलासिंगदा इसाउगी फिबम लुसिलगली मफम कयादा लैंडस्लाइड थोगले सोशल वेलफेयर मंत्री हैखाम दिंगोन हाइरी नाट अमसुंग सनेबी योकतुना थंबना तुंगी मिरोलदा फुरुप असिगी असेंगमा मसक ताकपा ngamgani असमदा इसिंग इसाउगी फिबम हौजिक सुलुना लेरी राज्यदुगी जिला 32 दा इसाउगी अवाबा खमथेंगना मायोकनरी अमसुंग प्रधानमंत्री नरेंद्र मोदी की पुनिंगी वा मन की बात था असिगी कुंतरुक नोमाइजिंग नुमित संदोकनी मुख्यमंत्री नोंथोमन बिरेन हाइरी प्रकृतिना अखोइबु दरकार ओइबा नते अखोइ इसा हिंजनबगिदमक प्रकृतिबु दरकार ओइबनी अकोइबगी फिबम कनगी हाइरबदी इसा इसाना इसागी दायित्व लौबा ताई ई रिक्शो वाकर यूनियन मणिपुर सिंधुना इम्फालगी कंगलागे नोंगसुम थंगबा सना थोंगदा ई रिक्शोगी रोड शो अमा मुख्यमंत्री ने ngasi लमथाखी रोड शो अदुगी पांदमदी इम्फाल मनुंगदा पेट्रोल अमसुंग डीजल ना सेनबा गारीसिंगदगी थोगलकपा फत्तबा कया अदु कोनबा इलेक्ट्रिक गारीसिंग सिजनबा हाइबसनी मसीना अकोइबगी फिबम कनबा ngamba खक नतना मालेमदा साबगी सांग हंथानबा ngamgani थोरमदुदा मुख्यमंत्री हाई मियामना अकोइबगी फिबम कन्नबा इसा इसागी दायित्व लौदुना उ सरासिंग थाजनगदबने अमदी इलेक्ट्रिक व्हीकल सिंग सिजनबगी हैनबी थमगदबनी राज्य असिगी मियोसिंगना ई व्हीकल क्यामरुम सिजनरकपा असि पुनिंग थौगली हाइरदुना श्री बिरेन हाई राज्य के तोंगान तोंगानबा मफमसिंगदा ई व्हीकल सिंगी चार्जिंग पॉइंट सिंग थमनबा सरकारना होनरी मांगनाई सरकार असिना उमंग कोक्तोकपा मसुंग तुरेल सिंगदा मोसिलनबा थिंगनबा पाकसना कैंपेन कया सथरी आइन कायना मफम सिंग असिदा साजिलंबा सिंग तकथोगली मसिदा सरकारना कनागुंबा अमतदा किहन खंगनबा मसुंग येंगथिबगी वाफम लेते तुंगी मिरोलगी याइफनबगीदमक थौरांग असि पाइखतपनी Suddenly भाप तादना नोंग सी साथी ने हेला ताये अदे साथी ने हेला साये सिगी पोट में पोल्यूशन पोटी मचा ने है तो मचा दगे सो वो रे ने अदना नसी बिस बिगना ई रिक्शो सामसानी नोन सो गुदा नसी एकोइ लक्जरी तिगी पब्लिक में हम द मैसेज मा क्वेश्चनिंग है मरम बिग लाइव ग्लोबल वार्मिंग से मसी कंट्रोल तौनबगी दमकता करी सरकार नै एकोइ इसा मांग थारगा पोको सरकार इसा मिगोंदा हाइब नतब नंग अदु तौने नोय अदु तौदेने हाइब नतब इसा ना उ थाबा तारे इसा कोमोरो उ थाबा अबोर काई सेंबा तारे ngasi thoramaduda municipal administration housing and urban development मंत्री युमनाम खेमसान हाई राज्य असigi सेनमिलोन की फिबम फगले हाइरबसु नहासिंग थबक फंगदबगी समस्या कयामरुम मायोकनरी ई रिक्शो सर्विस होदोकपा असिना इसिंग नुंसित मोसलनबा कनबता नतना थबक फंगदबगी समस्या खरमकई कोनबदसु मतेंग ओइगनी ई रिक्शो वर्करसिंगदा सरकारना पांगबा याबा मतेंग पांगनी हाइनसु श्री खेमसाना मखाताना फोंगतोखी पलेन मोरे लंबीदा जीपीएस यावबा हाईवे पेट्रोलना लंबी असि सदोक जसिन तौरिबा मियामगी खुदोंग सादबा निंगथीना कोनबा ngamlegani हाइना मुख्यमंत्री नोंथोमन बिरेन ngasi फोंगतोखरे सोशल मीडिया दा थादोरपा वारोल अमदा हाई मियामना खुदोंग सादबा हेक थेंगनबगा हाईवे पेट्रोल पार्टी दा पाउ पीबियु लंबी असि साउथ ईस्ट एशियन लेबाकसिंगा समनबा लंबी अमा ओइबना लंबी असिगी फिबम ख्वाइदगी फबा मोंगदा समगतकनी हाइबगी थाजबसु मुख्यमंत्री ने फोंगतोखी मपाल थोरम अमसुंग शिक्षा राज्य मंत्री डॉक्टर आर.के. रंजन चयोलमगी कंबोडिया अमसुंग लाओस खोजतकिदमक ngasi numitang भारत थादोकनी सिंगापुरदा अहानबा थुंगलबा मतुंग मफमदुदगी कंबोडियादा अमुक चटकनी कंबोडियादा पांगथोकदबा अंतर्जातीय योग नुमित थोरमदा डॉक्टर रंजन सरुक यागनी चयोलबगी खोंगसत लेरिंगैदा मंत्रीना लेबाक सिंग अदुगी लुसिंगबा सिंगा मेमोरेंडम ऑफ अंडरस्टैंडिंग कयासु सही तौनगनी हौखिबा नुमित खरनी असिदा नोंग लेप्तना सुबना मरम मोइदुना तमेंगलोंग अमसुंग नोने जिलागी मियामगी मौसागी पुनसिदा साउना काइबा थोगले ngasi ayuk तमेंगलोंग वार्ड नंबर 4 दा लेबा न्यू सालेमदा सिंगनिंग खाइरपदगी लना युम कया अमांगता थोगले सिंगनिंग खाइरपना मरम मोइदुना युम अदुगे तंखाइ सरुक नासिनखी अदुमैनमक मियोय अमता असोकपन याहुदी हाइरी युम अदुदा लेरंबा मियोयसिंग पुलिसना साफगदबा मफमसिंगदा थांगदोक्तुना थमख्रे मकाताना नोंग सुरबदी फिबम मसि लुसिलेपा याइ हाइरी
Kaiphumdaidasu landslide thokpadagi gari sathok chasinda sauna akaiba thokle singdiki lebak kaya kintherakpana maram oiduna kambirol amadi nungba amadi khongsang amasung tobum village yauna Imphal jari lambi gari sathok chasin yatre hairi atopa fauna lambi oriba Bisnupur khopum rengpang lambi su landslide thokpana maram oiduna sathok chasin yatre maruaiba turel sing izai iril irang barak makru amasung leimataki imai khudong thiba thaki mathakta chele ꯑꯩꯈꯣꯏꯒꯤ ꯅꯣꯅꯦ ꯄꯥꯎꯃꯤ ꯑꯒꯨꯏ ꯀꯥꯃꯦꯟ ꯍꯥꯏ ꯖꯤꯂꯥ ꯑꯅꯤ ꯑꯁꯤꯗ ꯁꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩꯕꯗꯒꯤ ꯃꯩ ꯑꯃꯁꯨꯡ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯂꯦ ꯖꯤꯔꯤꯕꯥꯝꯗꯁꯨ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯈꯨꯗꯣꯡꯊꯤꯕ ꯊꯥꯛꯀꯤ ꯃꯊꯛꯇ ꯆꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄꯥꯎꯃꯤ ꯉꯥꯊꯦꯝ ꯕꯤꯁꯣꯖꯤꯟ ꯍꯥꯏ ꯁꯣꯅꯥꯄꯨꯔ ꯀꯃꯔꯪꯒꯥ ꯌꯥꯎꯅ ꯖꯤꯂꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯍꯧꯔꯦ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯀꯗꯕ ꯃꯥꯜ ꯌꯥꯎꯕ ꯒꯥꯔꯤ ꯀꯌꯥ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯄ ꯌꯥꯗꯅ ꯄꯟꯗꯨꯅ ꯂꯩꯔꯦ ꯏꯆꯥꯎꯅ ꯁꯣꯜꯂꯕ ꯃꯤꯌꯥꯝ ꯖꯤꯂꯥ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ W ꯃꯥꯂꯦꯝ ꯉꯥꯟꯕ ꯆꯦꯡꯂꯩꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ ꯔꯥꯏꯖ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯦ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯡ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯖꯤꯂꯥ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯖꯤꯂꯥ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯑꯥꯄꯤꯜ ꯇꯧꯔꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯤꯌꯥꯝꯅ ꯄꯥꯎ ꯄꯤꯔꯛꯅꯕ ꯍꯥꯏꯔꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ 52 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯖꯤꯂꯥꯒꯤ ꯋꯥꯏꯊꯧꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯇꯦꯡꯕꯥꯡ ꯄꯤꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯡ ꯕꯦꯒ 10 ꯍꯋꯥꯏ ꯕꯦꯒ 10 ꯑꯂꯨ ꯕꯦꯒ 3 ꯇꯤꯜꯍꯧ ꯕꯦꯒ 2 ꯊꯨꯝ ꯕꯦꯒ 3 ꯃꯣꯔꯣꯛ ꯕꯦꯒ 2 ꯑꯆꯥꯊꯥꯎ ꯑꯃꯗꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯥꯇ꯭ꯔꯅꯆꯤꯡꯕ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ BA BSc B.Com ꯒꯤ ꯁꯦꯃꯤꯁꯇꯔ ꯄꯔꯤꯈꯥꯁꯤꯡ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯤ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯔꯤꯈꯥꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯐꯦꯒꯣꯛꯇꯥꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯔꯤꯈꯥꯒꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯄꯔꯤꯈꯥ ꯊꯥꯅꯕ ꯑꯃꯁꯨꯡ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯅꯕꯁꯨ ꯆꯦꯔꯣꯜ ꯑꯃꯗ ꯐꯦꯒꯣꯛꯇꯥꯅ ꯍꯥꯏꯔꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯟꯇ꯭ꯔꯤ ꯍꯩꯈꯥꯝ ꯗꯤꯡꯒꯣꯟ ꯍꯥꯏꯔꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯄ ꯉꯝꯒꯅꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯅꯧꯅ ꯁꯥꯕ ꯀꯧꯅꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯗꯤꯡꯒꯣꯟ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯃꯁꯥ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯦꯛ ꯀꯥꯎꯊꯣꯛꯅꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯁꯥꯒꯤ ꯏꯇꯤꯍꯥꯁ ꯅꯤꯡꯊꯤꯅ ꯂꯩꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯔꯥꯏꯖ ꯑꯁꯤꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯕꯨ ꯀꯩꯗꯧꯉꯩꯗ ꯏꯀꯥꯏ ꯈꯨꯝꯅꯔꯣꯏ ꯃꯅꯤꯄꯨꯔꯗ BJP ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯃꯔꯤ ꯐꯒꯠꯍꯟꯕ ꯉꯝꯂꯦ ꯍꯥꯏꯔꯗꯨꯅ ꯁ꯭ꯔꯤ ꯗꯤꯡꯒꯣꯟ ꯍꯥꯏ ꯃꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯅ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯃꯥꯡꯍꯜꯂꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯍꯤ 18 ꯃꯈꯥꯏꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯍꯥꯁꯤꯡꯕꯨ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯆꯪꯍꯟꯅꯕ ꯆꯠꯊꯔꯤꯕ ꯑꯒꯅꯤꯄꯊ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ ꯍꯥꯏꯔꯤ ꯏꯝꯐꯥꯜꯗ ꯂꯩꯕ MPCCꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯥꯎꯇꯣꯟꯅ ꯍꯥꯏ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯆꯪꯍꯟꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯅꯍꯥ 93,000 ꯂꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯄꯨꯟꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯔꯁꯅꯦꯜ 10,000 ꯂꯧꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯑꯁꯤꯗ ꯆꯍꯤ 4 ꯊꯕꯛ ꯇꯧꯍꯜꯂꯕ ꯃꯇꯨꯡ 15%ꯇꯃꯛ ꯈꯟꯒꯅꯤ ꯍꯥꯏꯔꯤ ꯆꯍꯤ 4 ꯊꯕꯛ ꯇꯧꯔꯨꯔꯒ ꯊꯣꯛꯂꯛꯄ ꯅꯍꯥꯁꯤꯒꯤ ꯄꯨꯟꯁꯤ ꯀꯗꯣꯝꯗ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕꯗꯨ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯕꯤꯅꯕ ꯑꯥꯄꯤꯜ ꯇꯧꯔꯗꯨꯅ ಶ್ರೀ ꯃꯅꯥꯎꯇꯣꯟꯅ ꯍꯥꯏ ꯑꯒꯅꯤꯚꯤꯔꯗꯨ 25% ꯑꯃ ꯂꯧꯍꯧꯔꯅꯤ ꯔꯤꯒꯨꯂꯔ ꯑꯗꯨꯁꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯒꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯆꯪꯕ ꯌꯥꯕ ꯄꯣꯠꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ 25% ꯂꯧꯔꯛꯄꯗꯨꯗ ꯃꯔꯥꯏꯕꯛ ꯐꯗꯅ ꯆꯪꯗ꯭ꯔꯒꯗꯤ ꯐꯔꯦ ꯆꯪꯍꯧꯗꯕ 75% ꯑꯃ ꯂꯩꯕꯗꯣ ꯃꯈꯣꯏꯒꯤ ꯃꯣꯔꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯥ ꯇꯥꯒꯅꯦꯕ ꯃꯔꯝꯗꯤ
ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯕꯅꯤ ꯃꯥꯒꯤ ꯂꯦꯟꯗꯦꯟꯅꯤꯡꯉꯥꯏ ꯃꯥꯒꯤ ꯄ꯭ꯔꯤꯁꯇꯤꯖꯗꯣ ꯃꯗꯨ ꯍꯦꯛ ꯈꯜꯂꯛꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯂꯣꯟ ꯂꯧꯔꯁꯨ ꯑꯃꯕꯨ ꯇꯧꯔꯕꯅꯤ ꯑꯒꯅꯤꯕꯤꯔ ꯀꯥꯏꯅ ꯇꯥꯏꯇꯜ ꯑꯃꯗꯤ ꯄꯥꯏꯔꯦ ꯍꯥꯏꯕꯕꯨ ꯐꯔꯛ ꯌꯥꯝ ꯇꯥꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯕꯒꯤ ꯄꯥꯎꯁꯨ ꯂꯩꯇꯦ ꯔꯥꯏꯖꯒꯤ ꯍꯛꯁꯦꯜ ꯕꯤꯚꯥꯒꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯉꯁꯤ ꯀꯣꯚꯤꯗꯀꯤ ꯁꯦꯝꯄꯜ 10 ꯇꯦꯁ ꯇꯧꯈꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯗꯦ ꯍꯧꯖꯤꯛ ꯔꯥꯏꯖ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ 2 ꯈꯛꯇ ꯉꯥꯏꯔꯦ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯁꯤꯚꯤꯜ ꯄꯨꯂꯤꯁꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯣꯏꯖꯤꯡ ꯂꯝꯈꯥꯏ ꯑꯦꯔꯤꯌꯥꯗ ꯌꯨꯝ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ 2 ꯐꯥꯒꯠꯄ ꯉꯝꯂꯦ ꯃꯈꯣꯏꯗꯒꯤ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4 ꯌꯥꯎꯅ ꯂꯨꯄꯥ 64,000 ꯐꯥꯒꯠꯂꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗꯒꯤꯅ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯨꯄꯥ 55,000 ꯐꯥꯒꯠꯂꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕꯒꯤꯗꯃꯛ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯦꯜꯂꯤꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯥꯔ ꯑꯃ ꯊꯥ ꯑꯁꯤꯒꯤ 16ꯇ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯅ ꯊꯦꯡꯅꯕꯗꯒꯤ ꯀꯁꯇꯗꯤꯗ ꯊꯝꯂꯛꯄ ꯑꯗꯨ ꯉꯁꯤ ꯃꯄꯨꯗ ꯁꯤꯟꯅꯈ꯭ꯔꯦ ꯒꯥꯔꯤ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯝꯐꯥꯜꯒꯤ ꯔꯥꯒꯥꯏꯂꯣꯡꯒꯤ ꯃꯦꯟ ꯒꯦꯠꯇ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:00 ꯇꯥꯕꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯦ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯁꯤꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯈꯨꯗꯛꯇ ꯂꯧꯈꯠꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯡ 2:30 ꯇꯥꯕꯗ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯂꯤ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯁꯛ ꯇꯥꯛꯂꯗ꯭ꯔꯕꯗꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯔꯤꯁꯨꯕ ꯁꯉꯥꯏ ꯇ꯭ꯔꯣꯐꯤ ꯕꯦꯇꯨꯔꯥꯟ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 2022ꯒꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯝꯕ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯗꯨ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤ ꯑꯁꯥꯝꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯍꯧꯖꯤꯛꯁꯨ ꯂꯨꯅ ꯂꯩꯔꯤ ꯔꯥꯏꯖꯗꯨꯒꯤ ꯖꯤꯂꯥ 32ꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 23ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯑꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯈꯨꯡꯒꯪ 3,000ꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 1,38,000 ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯤꯑꯣꯏ 1.5 ꯁꯔꯀꯥꯔꯅ ꯍꯥꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 913ꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 9 ꯊꯤꯕ ꯈꯪꯗ꯭ꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯆꯥꯎꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯌꯥꯎꯅ ꯊꯣꯡ ꯑꯃꯗꯤ ꯎꯀꯨ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯂꯒ ꯑꯥꯔꯃꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ NDRF ꯑꯃꯁꯨꯡ SDRFꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯎꯗ꯭ꯔꯤ ꯍꯥꯏꯔꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯟ ꯀꯤ ꯕꯥꯠ ꯊꯥ ꯑꯁꯤꯒꯤ 16 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯟꯗꯣꯛꯀꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ 64 ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠꯅꯤ ꯇ꯭ꯋꯤꯇꯔꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯑꯣꯏꯅ ꯑꯀꯥꯁꯕꯥꯅꯤꯒꯤ ꯊꯣꯡꯗ ꯁꯟꯗꯣꯛꯄ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝꯗ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯀꯌꯥ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥ MyGov ꯑꯣꯄꯟ ꯐꯣꯔꯝ ꯅꯠꯇ꯭ꯔꯒ ꯅꯃꯣ ꯑꯦꯞꯇ ꯃꯈꯥ ꯇꯥꯅ ꯊꯥꯕꯤꯔꯛꯅꯕ ꯑꯄꯤꯜ ꯇꯧꯔꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯟ ꯀꯤ ꯕꯥꯠ ꯔꯤꯂꯦ ꯇꯧꯗꯨꯅ ꯇꯥꯍꯟꯒꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯦꯛ ꯂꯣꯏꯕꯒ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯍꯟꯊꯣꯛ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯁꯟꯗꯣꯛꯀꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯛꯄ ꯅꯦꯁꯅꯦꯜ ꯏꯝꯃ꯭ꯌꯨꯅꯥꯏꯖꯦꯁꯟ ꯗꯦ ꯉꯁꯤꯗꯒꯤ ꯍꯧꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯃꯁꯨꯡ ꯔꯥꯏꯖ ꯈꯔꯗ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯄꯣꯂꯤꯑꯣ ꯏꯝꯃ꯭ꯌꯨꯅꯥꯏꯖꯦꯁꯟ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯔꯥꯏꯖꯁꯤꯡꯗꯁꯨ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯉꯁꯤ ꯍꯧꯗꯣꯛꯂꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯃꯁꯨꯡ ꯔꯥꯏꯖꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯤꯍꯥꯔ ꯆꯥꯟꯗꯤꯒꯔ ꯗꯤꯜꯂꯤ ꯒꯨꯖꯔꯥꯠ ꯍꯔꯤꯌꯥꯅꯥ ꯖꯥꯔꯈꯟꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯄꯟꯖꯥꯕ ꯔꯥꯖꯁꯊꯥꯟ ꯎꯠꯇꯔꯥꯈꯟꯗ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜ ꯌꯥꯎꯔꯤ ꯄꯨꯟꯅ ꯑꯉꯥꯡ ꯀꯣꯇꯤ 3,9,000 ꯍꯦꯟꯅ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯛꯈ꯭ꯔꯦ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯕꯒꯤ ꯊꯕꯛ ꯌꯨꯝꯗꯁꯨ ꯆꯪꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯄꯣꯂꯤꯑꯣꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯂꯩꯇꯕ ꯄꯣꯂꯤꯑꯣ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯪ 2014ꯗ ꯂꯥꯎꯊꯣꯛꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯣꯂꯤꯑꯣ ꯂꯩꯅꯥ ꯄꯨꯃꯨꯠ ꯃꯨꯠꯇ꯭ꯔꯤꯕꯅ ꯃꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯕꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯅꯥꯛ ꯅꯛꯄ ꯄꯣꯂꯤꯑꯣ ꯕꯨꯠꯇ ꯄꯨꯕꯤꯔꯛꯇꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯛꯅꯕ ꯑꯄꯤꯜ ꯇꯧꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯑꯩꯈꯣꯏꯕꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯄ꯭ꯔꯀ꯭ꯔꯤꯇꯤꯕꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯟꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯗꯥꯌꯤꯠꯇ ꯂꯧꯖꯒꯗꯕꯅꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯇꯃꯦꯡꯂꯣꯡ ꯅꯣꯅꯦ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯖꯤꯂꯥꯁꯤꯡꯗ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯂꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯦ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯟꯇ꯭ꯔꯤ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯍꯥꯏꯔꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯄ ꯉꯝꯒꯅꯤ
Assamda ising isaugi phibam haujisu luna leiri rajyadugi jila 32 isaugi awaba kham thengna mayoknari amasung Pradhan Mantri Narendra Modi gi pungningi wa man ki baat tha sigi kuntaruk nongmai sing numita sandokani Paulo Isare